application pikhatpa matamda segairaga langthokpa nabagi medical gi document jing segairaga langthokpa adu mawalogde nang kanano nang kari oiri khodi principal ama oiraga adugumba language kaya ama sizinarapado akhoi nungaijadadana khongjang asi yongna changjalakpane haina thamjaninge campus sida khoje nungsamrak sida khoje leiba matamda mi wan thanaba lecture loimak yar hoju hospital da rims da loimak pukhatkhre adu fawada principal amukatang thola gi yengbirame aduga dugo changi badudagi hena thola ga so yengbideba school asigi senior amoina aigi ming tomthin class 12 hours tagini ai samu mayangi mihut sinjaraga ai wafam khara thamjage akoina taliba dimana sidi akoi principal gi behavior je pamdabadagi damangta principal gi behavior je semdo piu haiba matamda akoi gi wata bi de director gi manakta chalaba matamda director ga principal ga wari sanaraga akoi gi apambodo purake hairba bokta ngasi boba numi humni sujala aji bokta director ga principal ga wari sanade haiba paw ma tajabadagi akoi khongjang ase asi yongna changjalakpani maram aduna akoina hoji pamiba dimana sidi principal asi makha dana leiba pamde akoi mana principal oibase matik chade haina longje aduduna akoina sigi wafam aji thambira matungda asawa sangna tabiraga akoi gi dimana se pibirakani haina thajai ado pibiraktri bawdi akoi khongjang aje sungan haloi haina adumaina lepcharaga leijabani akoi gi principal ama oina satra da season agadaba language ama season abiraktaba satra amana lam lapna laik tamakpa matamsida lawai macha nangdi lawai da tamu yadra haiba language ama adugumba kaya ama seasonaba adagidi ana ek leiba matamda nangdi kaidobagi school karaino adugumba da loina adumaina chairaga leiba yengdi yengsanbidaba adugumba da loina kano tawraga lei aduduna akhoi magi behavior pamde mamang de gizu kaya ama tawraga lae thokiba thodoksinga akhoi adum phajalaga leire ado handaki matang jidi parents ta ju application pikhatpa matamda segairaga langthokpa nabagi medical gi document jing segairaga langthokpa adu mawalogde nang kanano nang kari oiri khodi principal ama oiraga adugumba language kaya ama sizinarapado akhoi nungaijadadana khongjang ase asi yongna changjalakpane haina thamjaninge 2024 dagi lakpirame akhoi di mamang jahidagi sida tamjarakpane mamang jahidagi tamjarakpa matamsida principal gi adugumba language kaya ama je akhoi na ju uba phange taba phange akhoi isamakta thoktraga jo atopa satra akhoi gi friend da torpa matamda akhoi ju nungaijade maram aduna akhoi si mayama ji tanaraga principal da hana request tawjaraga adu fawa principal ni request adu tabi dabadagi mawalaude adu tawde haibagi maongda adum laisalaga leibi kajidagi tholoktadana akhoi gi wa tabidana adum leibi maram aduna akhoi smain tawraga si khongjang ase changjalakpani mawtada agi mingje thonawjam sababi kawi ai job commerce ta tamjabane ai school asigi general secretary na ai leijabane akhoi gi khongjang ase numit humni sura si phawada principal na akhoi gi pamdabado pidabagi damakta akhoi je khongjang je chum makha ta na chatharakpane ba akhoi school asigi mahut silaga akhoi manga nahan director gi manakta akhoi chasare director gi manakta chatluraba matung director na principal je director gi manakta kauraga wai sanarage haire aduga akhoi je hoi hairabani akhoi je lae aduga director na hoju phawba akhoi gi apamba je hoju phawba principal je kaukhatpiraga wai sanabide haibe akhoi pau tajare principal na ju kemta kano yengsanbide haibe yengsanbi khoi gi narakpa matamda khoi hoji khoi gi khongjang ase nahade changjalakpa khongjang ase khoi changjalakpa je ngasi campus sida khoje nungsamrak sida khoje leiba matamda mi wan thanaba lecture loimak yar hoju hospital da rims da loimak pukhatkhre adu fawada principal amukatang thola gi yengbirame aduga dugo changi badudagi hena thola ga so yengbideba